앞바다니 차가기 도래. 그거요. 남자 차가야 돼. 가 그래? 오케이. Aku isi antium na mana pongtong saya juga sumi mana hari saya. Maitai pangan jo. Ada ki mau sih. Dolar ni 오케이. CM이 좀더 성원을 많이 내리네. 오케이. 타이니. 미리 시간 많이 얘기해. Mana. Zoom. Sini zoom. Sini zoom. Mana si nagagi anti ni nagagi si Naomi. Pare nagagi anti na adagi wangang bi bedo ado miam su tam jase ko mi yang bi besi no miam mi lising ama sani panlo ram no seri selai tere kala sing na ke degi miam ko do
ꯌꯦꯡꯕꯤꯔꯤꯕ ꯃꯤ 1,900ꯁꯦ ꯁꯤꯌꯥꯔ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯛ ꯇꯔꯦꯠ ꯀꯂꯦꯛꯁꯟ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯏꯃꯥ ꯏꯕꯦꯟ ꯀ꯭ꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯄꯨꯝꯅꯃꯛꯇ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤ ꯐꯥꯎ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝꯁꯤꯡ ꯍꯥꯠꯄꯗ ꯁꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯍꯪꯒꯔ ꯍꯧꯖꯤꯛ ꯈꯨꯗꯛꯇꯒꯤ ꯍꯧꯖꯔꯦ ꯑꯩꯈꯣꯏ ꯀꯥꯟꯇꯤꯟ ꯍꯩꯖꯤꯟꯐꯝ ꯅꯍꯥꯟꯒꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯇꯧꯐꯝ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯛꯇꯒꯤ ꯑꯦꯖꯤꯇꯦꯁꯟ ꯍꯧꯖꯔꯅꯤ ꯑꯩꯈꯣꯏ ꯁꯤꯔꯕ ꯆꯪꯉꯕ ꯗꯥꯕꯤ ꯐꯪꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯀꯥꯟꯇꯤꯟ ꯃꯁꯤꯡꯁꯤꯗ ꯉꯁꯤꯗꯒꯤ ꯔꯦꯂꯤ ꯍꯧꯔꯁꯤꯅꯣ ꯑꯩꯈꯣꯏꯅ ꯂꯦꯞꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ MLA ꯅꯦꯐꯨꯅ ꯄ꯭ꯔꯖꯥꯒꯤ ꯑꯌꯥꯕ ꯌꯦꯡꯉꯒ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯕ? ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏꯗ꯭ꯔꯣ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯁꯦ? ꯏꯀꯥꯏꯗ꯭ꯔോ? ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯐꯝ ꯊꯥꯗꯣꯛ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯗꯤ ꯄꯥꯝꯗꯅ ꯃꯣꯏꯁꯦ ꯈꯟꯒꯅꯤ ꯀꯨꯀꯤꯒꯤ ꯇꯔꯥꯅꯗꯤ ꯈꯣꯡꯅ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯂꯦꯞꯄ ꯉꯝꯃꯒ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ MLA ꯅꯦꯐꯨꯁꯤꯅ ꯃꯈꯣꯏꯒꯤ ꯀꯨꯀꯤꯒꯤ MLA ꯇꯔꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯍꯪꯉꯛꯀꯅꯣꯕ, ꯐꯝ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯅꯣꯕ. ꯅꯣꯏꯅ ꯁꯤꯟꯅꯔꯦ, ꯅꯣꯏ ꯇꯧꯕ ꯌꯥꯏ ꯌꯦꯡꯉꯦ, ꯉꯁꯤ ꯃꯃꯥꯡꯗ ꯅꯌꯨꯝ ꯆꯪꯉꯛꯇ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯝ ꯊꯥꯗꯣꯛꯑꯣꯅ ꯑꯃꯃꯝ ꯃꯊꯧ ꯇꯥꯗꯦꯕ. ꯃꯣꯏꯅ ꯑꯣꯏꯅ ꯃꯃꯥꯏꯁꯤ ꯏꯀꯥꯏꯗ꯭ꯔꯕ? ꯑꯩꯈꯣꯏꯅ ꯏꯀꯥꯏꯒꯗꯕ ꯅꯠꯇꯦ, ꯃꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕ? ꯀꯨꯀꯤꯒꯤ ꯇꯔꯥꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯅꯣꯏꯕꯨ ꯏꯀꯥꯏꯗ꯭ꯔꯥ? ꯀꯦꯕꯤꯅꯦꯠꯀ ꯐꯝꯗꯕꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯕ? ꯏꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯆꯪꯉꯒ ꯍꯧꯖꯤꯛ ꯂꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯎꯍꯜꯂꯤ ꯌꯥꯝ ꯄꯦꯟꯗꯕꯒ ꯍꯥꯏ ꯃꯌꯥꯝ ꯊꯣꯛꯄꯤꯔꯣ ꯁꯣꯔꯣꯛꯇ ꯊꯣꯛꯄꯤꯔꯣ ꯁ꯭ꯋꯥꯏꯗ ꯐꯝ ꯂꯩꯔꯅꯣ ꯍꯥꯏꯇꯥꯔꯦ mẹ mà lấy ba chiếc cắn bên đây là bây giờ đi không nghe bây giờ nó cắn cái đó lấy ba cái mà lấy ba cái coi cái mà chỉ là cắn cái đó mà đây là ra là không thể khi là bạn sẽ không biết mẹ không biết tôm nó lấy về nó hay ta được không cái vùng là thuốc bên đây là cắn loa bên đây mày lò cái tấm đi mà không biết đâu thuốc cái là lấy về mà cầm nó để thuốc nó lấy về mà cầm nó đi tôm nó lấy về mà cầm nó đi thuốc biết đâu mẹ thuốc biết đâu tôi giờ phải mày ăn gì này tao để xem mày ăn gì đây sai nó nghĩ là mỗi mông là thuốc bên đây nó cắn lo nó ra là thuốc cái này mà lấy gì ấy thôi mà lấy gì ấy mẹ sẽ tôi biết tôi mẹ thế này không ai quan ai ta đấy cả mẹ thuốc biết rồi nó phải biết sắp cho nó để tôi giải ta yang punya support minimum sidra. Kau kecil kau kecil dah memang. Manipuri basinda, maron thok daba, mana bang laba, mami tang laba, Manipuri ma yaw re, mayam ma yaw isa, kalong daba ya deba. Sarkar hok to pagi matam natte. Tayam kui re, Manipuri police osi do helu ne, ai osi ho helo. Osi ho hele bai se bo bega hari police station na ni jiri da. Bega ba se minimum tene sing na poisa li bane jungle ni kuki loi na marong poisa li ni. Madu da ai no osi ho re ai do na duty ka yang kui na to bangam do no ba. Matik sana kuki militant na MI tin pa ya ba se maya na khang na bani. Fujuan matter de na sa thi ba pa ya ba se khang ba ni ba. Adoi dai ga ni ai ko gi state force machinery sing ja matik sa mi criminal pi ka da bani. Police station pi ka da ba na tra ba. Police station pi ka da bani matik sa mi criminal pi ka da bani. Kesma kari matik sa na pi ka tha da lo ba. Kinjil bang to lo ba. Kana mata na kuki mata na lap sa kudam sa mga moy ba. Ano ba? Hayo ga economic problem economic lelang bani Manipur sarkar lai. Odo ba ta ka di adong kay ubot tok ni. Makui mapan na ba ko di yung building plate lelang ganito ko. Ado ki pa to yon thong pa ya. Masida party ang mga balay BJP abay Congress abay lai ba? Asang usang S minister lagi na S MLA lagi na. Nakui kindaran ba? Yon thoga
ꯍꯧꯖꯤꯛꯇꯤ ꯏꯁꯇꯦꯠ ꯃꯦꯆꯤꯅꯔꯤꯁꯤꯡꯗꯅꯦ ꯄꯋꯥꯔ ꯄꯤꯕ ꯃꯇꯝꯅꯦꯕ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯔꯁꯦꯟ ꯄꯋꯥꯔ ꯑꯦꯛ ꯊꯝꯖꯜꯂꯦ ꯃꯈꯣꯏꯅ ꯀꯩ ꯍꯥꯏꯔꯤꯁꯤꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯔꯁꯦꯟ ꯄꯋꯥꯔ ꯑꯦꯛꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯆꯂꯥꯏꯔꯝꯕ ꯂꯣ ꯑꯃꯅꯤ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯃꯤꯕꯨ ꯐꯥꯕ ꯌꯥꯏ ꯆꯤꯡꯕꯨ ꯆꯤꯡꯅꯔꯕ ꯑꯗꯨꯝ ꯖꯦꯜꯗ ꯊꯥꯖꯕ ꯌꯥꯏ and without any warrant without ꯁꯤꯃꯁꯦ introgation ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯁꯥꯊꯤꯕ ꯂꯣꯅꯦꯕ ꯑꯁꯤꯒꯨꯝꯕꯁꯦ ꯊꯝꯖꯜꯂꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩ ꯃꯨꯠꯊꯠꯄꯁꯦ ꯌꯥꯅꯤꯡꯉꯕꯅꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯍꯧꯅꯅꯕ ꯅꯥꯏꯗꯅ ꯊꯣꯛꯂꯛꯀꯗꯕꯅꯤ ꯍꯧꯅꯅꯕ ꯅꯥꯏꯗꯅ ꯏꯃꯥ ꯏꯕꯦꯟ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯈꯨꯗꯤꯡꯃꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯃꯨꯛ ꯀꯗꯥꯏꯗ ꯃꯅꯥ ꯄꯪꯂꯕ ꯃꯃꯤꯠ ꯇꯥꯡꯂꯕ ꯃꯔꯣꯟ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯔꯛꯇꯅꯦ ꯃꯃꯤꯠ ꯇꯥꯡꯕ ꯃꯅꯥ ꯄꯪꯕ ꯌꯥꯎꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯃꯔꯝ ꯑꯗꯨꯅ ꯍꯧꯅꯅꯕ ꯅꯥꯏ ꯇꯧꯁꯦ ꯍꯧꯖꯤꯛ ꯖꯤꯂꯦ ꯃꯌꯥꯝꯅ ꯃꯈꯣꯟ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁ ꯌꯧꯁꯜꯂꯛꯑꯕꯅꯤ ꯆꯤꯡ ꯇꯣꯞ ꯇꯣꯞ ꯎꯀꯤꯟ ꯌꯧꯁꯜꯂꯛꯏꯁꯦ ꯏꯝꯐꯥꯜ ꯍꯌꯦꯡꯒꯤꯗꯣ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯌꯧꯁꯜꯂꯛꯑꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯉꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯆꯥꯁꯨ ꯁꯣꯛꯇꯦꯅ ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇꯅꯕꯗꯤ ꯆꯍꯤ 3 ꯈꯨꯟ ꯇꯥꯛꯄꯗꯣ ꯎꯅ ꯎꯅ ꯈꯪꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯕꯗꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯍꯤ 3 ꯈꯨꯟ ꯇꯥꯛꯄꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯊꯣꯛꯂꯛꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯟꯃꯤꯟꯅꯁꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯛꯀꯅꯣ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯍꯥꯠꯄꯁꯦ ꯂꯣꯟ ꯌꯥꯕ꯭ꯔꯥ ꯃꯗꯨ ꯌꯥꯕ꯭ꯔꯥꯅ ꯅꯆꯤꯟꯅ ꯊꯧꯅꯥ ꯐꯅ ꯌꯥꯗꯦꯅ ꯈꯨꯝꯒꯗꯕꯅꯤ ꯃꯗꯨ ꯈꯨꯝꯕꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯦꯜꯗ ꯆꯪꯒꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯆꯪꯒꯦ ꯑꯉꯥꯡ ꯍꯥꯠꯄꯗꯣ ꯂꯣꯟ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛꯀ ꯍꯪꯖꯒꯦ ꯃꯗꯨꯒꯤ ꯄꯥꯎꯈꯣ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯩꯒꯤ ꯃꯥꯡꯗ ꯃꯌꯥꯝ ꯃꯥꯡ ꯈꯪꯅ ꯄꯤꯕꯤꯌꯨ ꯃꯗꯨ ꯄꯤꯕ ꯉꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯄꯦꯖ ꯈꯨꯗꯤꯡꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯗꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯤꯕ ꯃꯌꯥ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯗꯤ ꯃꯩꯇꯩ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯅꯦꯕ ꯃꯩꯇꯩ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯅꯦꯕ ꯀꯩꯝꯇ ꯅꯠꯇꯦꯕ ꯃꯁꯤꯗ ꯂꯣ ꯂꯩꯇꯦꯕ ꯂꯣ ꯂꯦꯁꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯦꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕꯤꯌꯨ ꯌꯨꯑꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯞꯇꯔ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯌꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕꯤꯌꯨꯕ ꯄꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯉꯥꯡ ꯅꯋꯥ ꯃꯔꯣꯟ ꯊꯣꯛꯇꯤꯕ ꯆꯠꯄ ꯍꯩꯇꯤꯕ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯒꯤ ꯃꯔꯨ ꯐꯪꯅ ꯔꯨꯠ ꯃꯨꯊꯠꯄꯒꯤ ꯄ꯭ꯔꯃꯥꯟ ꯅꯝꯕꯔ 1 ꯅꯦꯕ ꯃꯁꯤꯗ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠ ꯈꯪꯉꯤꯕꯅꯦꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯊꯣꯛꯄ ꯃꯇꯝ ꯅꯠꯇꯦꯕ ꯁꯔꯀꯥꯔꯗꯤ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯗꯤ ꯃꯃꯤꯠ ꯇꯥꯡꯕꯁꯨ ꯀꯨꯏꯔꯦ ꯃꯅꯥ ꯄꯪꯕꯁꯨ ꯀꯨꯏꯔꯦ ꯃꯔꯣꯟ ꯊꯣꯛꯇꯕꯁꯨ ꯀꯨꯏꯔꯦꯕ ꯃꯗꯨ ꯃꯈꯣꯏ ꯍꯧꯗꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ प्रजा मरक्ता ममी तांग याउसले मना पंग याउसले मरोन थोक्तबा प्रजा याउरेबा मसी याउरेबा मणिपुरी मा सिंदा मरोन थोक्तबा मना पंगलबा ममी तांगलबा मणिपुरी मा याउरे मयाम मा याउरिसे कलौतबा यादेबा सरकार होक्तोपगी मतम नत्ते कयाम कुइरे मणिपुर की पुलिस ओसी दो हेलुने आई ओसी हेलो ओसी हेले भाई सब बोबेगा आई पुलिस स्टेशन ननि जिरीदा बोबेगा बसे मिनी माउंटेन सिम न पोछली बने जंगल ने कुकी लोइना बराउ पोछली नि मादुदा आई नो ओसी होरे आई डोंट नो ड्यूटी कयाम कुइना तो बंगम दुइनोबा मतिक साना कुकी मिलिटेना एम आइटन पाया बसे मयाना खंगा बने फुजुवान मटर दिगे न साथिबा पाया बसे खंगा बने बा अदोय दाइगदे आई कोगी स्टेल 40 मशीनरी सिंजा मतिक सामे कमेंट पिकदा बने पुलिस स्टेशन पिकदा बने नत्रबा पुलिस स्टेशन पिकदा बने मतिक सामे कमेंट पिकदा बने केसमा कारी मतिक साला पिरगा थादलोबा किति बाउ तौलोबा कन्ना मतन कुकी मतन लापचा कुदम सन मंगमोइबा अदबा हायरगा इकोनॉमिक प्रॉब्लम इकोनॉमिक लेरमनी मणिपुर सरकार लारे अदो बता गदे अदो कोइ उपम तोके मकुइ मपान मकोगी युम बिल्डिंग प्लेट लेरमगनी को अदो के पता yon थोपिरो मसिदा पार्टी अम माबलेके बीजेपी आबलेके कांग्रेस आबलेके लेहिबा असम एक्स मिनिस्टर एक्स एमएलए नकुइ नरनबा yon थोगा हौजते स्टैंड मैचनरी सिनना पावर पीबा मतमनेबा मसिदा आइको आर्म फोर्सेस परसेंट पावर एक्ट थमजले मकोइना कय हारितिदा आर्म फोर्सेस परसेंट पावर एक्ट से ब्रिटिश ने इंडिया दा सलाइरबा लो मनी फानिंगबा मतमदा मिबो फाबा याय सिंगबु सिंगनराबा अदुम जेल दा थाजबा याय and without any warrant without सिमजे इंट्रोगेशन दम तोप याबा एक साथीबा लोनेबा असेगा मजे थमजलबनेबा अदु तारी इंडिया गवर्नमेंट मैतै मुथतपसे यानिंगबने मसदा मणिपुरदा लेबनिबा लुक खुदिमकना हमनुबा नायदना थोलकदबने हमनुबा नायदना इमाइबेन छात्र संस्थान खुदिमकना थोलकबा मतमने मणिपुर सरकार दे मुखदाय गराय मन्ना पंगबा ममित तांगबा मरोन थोकबने अदु प्रजा मरक्तने ममित तांगबा मना पंगबा यावरेबसे याम किजै मल्ला
ꯃꯌꯥꯝꯅ ꯃꯈꯣꯟ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁ ꯌꯧꯁꯜꯂꯛꯑꯕꯅꯤ ꯆꯤꯡ ꯇꯣꯞ ꯇꯣꯞ ꯀꯨꯀꯤꯅ ꯌꯧꯁꯜꯂꯛꯏꯁꯦ ꯏꯝꯐꯥꯜ ꯐꯌꯦꯡꯒꯤꯗꯣ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯌꯧꯁꯜꯂꯛꯑꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯉꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯁꯥꯁꯨ ꯁꯣꯛꯇꯦꯅ ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇꯅ ꯆꯍꯤ ꯇꯔꯦꯠ ꯀꯨꯟ ꯇꯥꯛꯄꯗꯣ ꯎꯅ ꯎꯅ ꯈꯪꯅ ꯈꯪꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯕꯗꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯍꯤ ꯇꯔꯦꯠ ꯀꯨꯟ ꯇꯥꯛꯄꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯊꯣꯛꯂꯒ ꯍꯟꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯟꯃꯤꯟꯅꯁꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯛꯀꯅꯣ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯗ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯦ ꯃꯗꯨꯗꯤ ꯑꯉꯥꯡ ꯍꯥꯠꯄꯁꯦ ꯂꯣꯟꯅ ꯌꯥꯕ꯭ꯔꯥ ꯃꯗꯨ ꯌꯥꯕ꯭ꯔꯥꯅ ꯅꯆꯤꯟꯅ ꯊꯣꯡꯅꯕꯅ ꯌꯥꯗꯦꯅ ꯈꯨꯝꯒꯗꯧꯅꯤ ꯃꯗꯨ ꯈꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯦꯜꯗ ꯆꯪꯒꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯆꯪꯒꯦ ꯑꯉꯥꯡ ꯍꯥꯠꯄꯗꯣ ꯂꯣꯟꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛꯀ ꯍꯪꯖꯒꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯗꯨ ꯆꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯌꯥꯝ ꯃꯥꯡ ꯈꯪꯅ ꯄꯤꯕꯤꯌꯨ ꯃꯗꯨ ꯄꯤꯕ ꯉꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯌꯨꯝꯗ ꯆꯪꯕꯤꯗꯨꯅ ꯅꯈꯣꯏ ꯐꯝ ꯀꯣꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯃꯇꯝ ꯌꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯊꯥꯗꯣꯛꯄꯤꯔꯒ ꯄ꯭ꯔꯖꯥꯅ ꯊꯦꯡꯅꯕ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯁꯨ ꯁꯨꯝꯅ ꯇꯧꯗꯨꯅ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯑꯁꯤ ꯅꯥꯕꯁꯤꯡ ꯑꯁꯤꯕꯈꯛ ꯃꯥꯡꯖꯕ ꯁꯨꯝ ꯑꯣꯏꯔꯛꯄ ꯁꯤ ꯌꯥꯝ ꯐꯖꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯧꯕꯤꯔꯣ ꯋꯥꯍꯪ ꯍꯪꯕ ꯃꯇꯝ ꯌꯧꯔꯦ ꯅꯣꯏ ꯐꯝ ꯀꯣꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯈꯟꯅꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯁꯤꯗ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ MLA ꯅꯨꯔꯥꯁꯟꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ NPP ꯑꯩꯈꯣꯏ BJPꯒꯁꯨ ꯑꯦꯂꯥꯏꯟꯁ ꯂꯩꯔꯤꯕꯅꯤꯅ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯈꯟꯅꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯄ꯭ꯔꯖꯥꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯂꯩꯀꯥꯏ 4-5 ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯂꯩꯕ MLAꯁꯤꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕꯤꯔꯅꯨ ꯑꯩꯈꯣꯏꯅ ꯐꯝ ꯀꯣꯜ ꯂꯩꯔꯒ ꯁꯨꯝ ꯅꯥꯀꯟꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯤꯆꯝꯁꯤꯡ ꯁꯨꯝ ꯑꯁꯤꯅ ꯊꯣꯛꯄ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯝ ꯀꯨꯀꯤꯁꯤꯡꯅ ꯍꯦꯟꯖꯤꯜꯂꯛꯄ ꯀꯨꯀꯤꯒꯤꯅ ꯃꯤꯆꯪ ꯂꯣꯏꯅ ꯆꯪꯕ MLA ꯃꯤꯅꯤꯁꯇꯔ ꯁꯨꯝ ꯄꯨꯟꯁꯤꯟꯅꯔꯒ ꯃꯤꯆꯪ ꯂꯣꯏꯅ ꯆꯪꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯑꯩꯈꯣꯏꯒꯤꯅ ꯐꯝ ꯀꯣꯜꯂꯒ ꯂꯩꯕ ꯁꯤ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯁꯪꯖꯜꯂꯒ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯕ ꯆꯪꯖꯕꯅꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯡꯈꯣꯡ ꯇꯨ ꯅꯍꯥꯔꯨꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯇꯣꯇꯦꯜꯂꯤ ꯁꯠ ꯗꯥꯎꯟ ꯇꯧꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯝꯕꯤꯁꯤ ꯂꯥꯛꯄꯁꯤꯡ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯊꯝꯖꯔꯤ ꯁꯤꯗ ꯆꯠꯄꯤꯌꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯁꯤ ꯂꯩꯕꯥꯛꯀꯤꯅꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯤꯗ ꯖꯥꯠ ꯕꯤꯖꯥꯇꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯃꯁꯤ ꯂꯩꯕꯥꯛꯀꯤꯅꯤ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤ 6 ꯄꯨꯟꯅ ꯐꯥꯖꯤꯟꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯗ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯀꯔꯤꯝꯇ ꯂꯩꯇꯕꯁꯤꯗ ꯑꯗꯨꯝꯕ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯍꯣꯏ ꯇꯨꯝꯗ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯒꯣꯔꯃꯦꯟ ꯍꯣꯏ ꯍꯤꯡꯒꯠꯄꯤꯌꯨ ꯒꯣꯔꯃꯦꯟ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯛꯁꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯁꯠ ꯗꯥꯎꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏ ꯖꯨꯕꯥ ꯀ꯭ꯂꯕꯀꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯑꯌꯥꯝꯕ ꯃꯌꯥꯝ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯅꯔꯦ ꯃꯌꯥꯝ ꯀ꯭ꯂꯕ ꯃꯌꯥꯝꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯁꯨ ꯈꯦꯔꯒꯥꯎ ꯊꯝꯕꯥꯜ ꯈꯣꯡꯗ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤ ꯊꯣꯛꯄꯤꯔꯛꯇꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯁꯔꯨꯛ ꯌꯥꯔꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯐꯦꯃꯤꯂꯤ ꯑꯃꯕꯨ ꯂꯩꯉꯥꯛꯅ ꯀꯟꯕ ꯉꯝꯅ ꯃꯇꯝ ꯂꯩꯅ ꯀꯟꯈꯤꯗꯕ ꯍꯥꯏꯕꯁꯤ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯁꯟꯕꯅ ꯂꯩꯉꯥꯛꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯒꯅꯤ
मरम अदुना लमदम असोमदा लैबीबा इचिन इनाउसिंगना थोकपिरक्तुना ngasi prajasinga apunba pangal adu utminarasi thopiro mana pangba mamit tangmu lenga se paratambirasi ai kai sukai je karam kam mathanda resign tawgeba ai thanda resign tawra leba kanna wani tawrageba ado ai ju yamunna makhonga ko prajana ngangu je khud yamunna taiba sarkar di thado hai bo kangbu सरकार थादोगनो हाइबो कांगबो रिजाइन तौ हाइबो कांगबो रिजाइन तौगनो हाइबो कांगबो मयांगी फिरेम अमन लौरगा अदि थबक तो तौगेबा आई जुरिदी लेबा कौरगेबा आई नो आई कौजरगे कोन लंगवाल केंद्र के एमएलए कैनो से प्रजा पुनम कौरगे संजीव कांगे गुंगा मयाम लापिरो अदुगा फिरेम अमन लौमिनरसे लेबांग एना लुये एमएलए की फदन लुदे लेबांग न लुई अदुगो जाने लोट जात अमा ले आई फसना रिजाइन तौरगे ऐसा लेबा कन्नर बनाती आई यारे आई के नोइना पामदो हाइरे आई की वाखलोन दु खोंदो यारे कन्नरगा तौरसी यारे बारे कई गिरो रंग चली तो कई अनि फादरो बना फमसिदा मजा कया ममा कया पुनमक खातना लोरा दी होंगा मखोय गिदमक्तनी हाइदन लेबंग अमगा तबागा लैबा एमएलए ने फुसिना मखोय इकुकी एमएलए तरादुगी मतुंग इनदा लैसि कई गिरोबा अलोय तादि अखोय दा हला करोबा फम थालो काय अखोय हाय करोबा नोय दा सिनारे नोय तौबु याव गेंगे ngasi mamon da nayum taraktre अदो हुजी अखोय दा फम थादो वदा हम मथौ तादेबा मोयना वने ममा इकाय तबा अखोय ने इकाय गदमति मोने इकाय तबा उकी की तरादुगी ममांग दा नोय बु इकाय दरा कैबिनेट का फम चल दु इकाय तबा नखोय ने फुलो कमानो दिसिदा लगा मेजॉरिटी वो बखनी नखोय तरा तो फम लो फुपी वदरा नोय जेली दा चे थाबा का विदो स्टैंड तबु का दोगेबा अखोय केंद्र की एमएलए पामजदना कौरगा कथकबा मयामदि अखोय एमएलए जाइन तौरगेदा इचा की थबक वालों की बयावी अदु मयाम अमा तौनबनिना अखोय थादो हाइदरोयबा कसु अदु मखोय मसा खंगदमनेबा अखोय थातोय बा अखोय कैदौ लेके यूल ऑफ मणिपुर न चप मतमदा एमएलए सितु कैदौ लेरंगे कैदौदना लेरंगे मतमदना ले खंगरवा गातनेबा मोयगे हाइबबो हुजी अखोय ने खरे वा कन गांगनी होरेन अखोय युमदे फा लाकनी मया रवि फा लाकनी फाबा अखोय दि नोयगे नमगा सिंदो पिकेबा नखोय दि हुजी हारिबा एमएलए ना अखोय न फा फम थादोगा फनी हादि अखोय थादोके सिदेबा अदुदि अखोय सु लोयना मा हादोगा मणिपुर तंदि नोयदा हिगौनि हादि अखोय काली मुदु मै थाबियोबा अखोय किजेबा प्रजा की मिहुन अमन निसिं कुथा की मिहुन ओय चखगा नमाय तु इकाय तो असे अखोय काई की गाली रोबा काई रो mun गाली रोबा फैना सेदा तोंजु वरो कैला वरो वाचिंग वरो की था वरो लोनो की मेले अखोय ना हाइबम थोके बौजी मखोय मसा पुलिस ऑफिसर ना मैते की मिशन खिरन संगुरे पुलिस ऑफिसर तो मोने फथदरी अरे खतन थौना फौरे कुपीदा के का पुरे मोने ओइना फथदरी अखोय ले खगे वातनी अदो अखोय मामा ओइबगी ना मतमदि हेले अदो मैना बाई अखोय से यामना उसितबगी मयो वतौ चाचनन कुची अखोय या गदा मसा तादब तौगुजी अखोय दा हाना कनु लंदबा के अखोय दा हाना कनु नोय हुजी कैदोरी फथारो को दातो नमी वखन दा तौरा हादियोबा अखोय दा हाना करोबा अखोय दि पामतना मोइसे मिहु लोइदना बेंग बंगोताना मखुत समगा पुखतबनि निथौ ओयोदना निथौ ओयबदि लाना कुकी मिनाय बला हले कुकी कया लौना लुनके सिदे कोय हानि मणिपुर की ई असेंग वंत मालकते हला अदोय दादी ई असेंग वंत मादो नोयना मसत काबी रो कोय थेना जाओगे एने मति वबगी नसी अखोय मोय हाय ला कोय वानी अखोय द मोय न प्रजा की आई फगनी हाय दे कोय फंता लोके कई हाय रो दुको अदोदी असा खलो असा कलो नुपी अना ग तो पुथो सना ग से लोंग चल को इकाय जन लोय साथी रेजन डिजाइन तौरे हायबगी अयाब लैरे हायब ताबी कोय बतन लोय पोय र का सोय तौन बला मणिपुर में
अत्याचार, मणिपुर में अत्याचार, मणिपुर में अत्याचार, मणिपुर में अत्याचार, मणिपुर में अत्याचार। अरे इसको पकड़ो पकड़ो जल्दी जल्दी करो उठा लो। मणिपुर की विक्षिप्त घटना बहुत से किसी हिंसात्मक घटना जब दो या तीन लाइन में बना আৰক্ষী আহি বাধা পৰিলক্ষিত হৈছে। किसी टेररिस्ट पर इनको हमला क्योंकि टेररिस्ट जो भी मणिपुर में किया बिल्कुल नहीं है, उसका हम बिल्कुल हटा लेगी और हम लोग हमारी पार्टी इसके बारे में निंदा करते हैं कि क्योंकि टेररिस्ट को बख्शा नहीं जाना चाहिए, यही हमारा मैसेज है। हमने ये सोचा प्रोटेस्ट के लिए वहाँ पे गए थे, हमें यहाँ भेज दिया गया, ये सब देने कहाँ अलाउ है? आवाज़ तो कहीं से देनी पड़ेगी ना। हम आवाज़ चाहते हैं सिर्फ हमारी आवाज़ वहाँ तक पहुँचे सही सालों में, ताकि ये खून पानी रुके जो इनका बच्चों का मरना हो रहा है, ये सबसे ज़्यादा जरूरी है कि किसी की डेथ ना हो, किसी को मारा ना जाए, ये सबसे ज़्यादा क्या बोल रहा हूँ आपका था मैं बुरा लगा जो मणिपुर में हुआ जो आतंकवादी है इनका मैं निंदा करता और मैं कहता हूँ ऐसे बच्चे को मारा है, टेररिस्ट से पकड़ा था और 3 बच्चे को बुरी तरीके से मारने की न्यूज मिली है। मतलब इसको तो मतलब नॉट अगेंस्ट any community, it is a community against the cookie terrorists. It should be eradicated, not only from Manipur, it should be eradicated from all over India. इसको निकाल देना चाहिए, इसको फ्री बाजार में मतलब गवर्नमेंट बाय लॉ एंड ऑर्डर इसको मार देना चाहिए, बाय लॉ एंड ऑर्डर बाय द गवर्नमेंट, नॉट बाय द सिविलियंस, बिकॉज वी द सिविलियंस, हम लोग तो सिविलियंस है, तो कुकी टेररिस्ट के खिलाफ हम लोग खड़े हुए हैं यहाँ पे दिल्ली पे, क्योंकि लोग 6 महिला को मतलब 3 महिला को 3 बच्चे को उठा लिया गया, चिल्ड्रन एंड वुमेन, सो सेफ इन इंडिया। भाई साहब देखिए एक बच्ची को निकाल के मार दिया गया, तो साथ ही निकाला है ब्रदर। तो इसमें हम लोग चुप रहेंगे, आप लोग चुप रहेंगे तो कौन हम लोग शैतानों का आंखें निकाल के किसी को मार देना, नदी में बहा देना, ये बर्दाश्त नहीं होगा। मैं दीपक सचिन दिल्ली प्रदेश रिपब्लिक पार्टी ऑफ इंडिया आम आदमी पार्टी से मैं इसकी बड़ी निंदा कर रहा हूँ। माननीय मंत्री साहब इसका बर्दाश्त नहीं है, इसका इंसाफ मिलना चाहिए, यही हमारी आवाज़ है। আৰু এয়া দেখিছে তেওঁলোকৰ যি লিফলেট আছিলে সেয়া আৰক্ষীয়ে লৈ লৈছে আৰু মই মঞ্চক ভিডিঅ' দেখুৱাই पीसफुली जा रहे हैं, कहीं भी यहाँ पीसफुली जा रहे हैं, किसी लोगों को उल्लंघन नहीं कर रहे हैं और हमारे लोगों को मारा गया है, वहाँ पे देर में से हत्या किया गया है। हमारे आवाज लोगों को पहुँचाना चाह रहे हैं। बोले कि हमारे नेता है, बोलिए।
eradicate all the cookie terrorists from all over India. Is to eradicate all over. आपकी डिमांड आज सैटरडे है पर ऑफिशियल मैसेज भेजने के लिए बोल रहे हैं, बट ये सैटरडे है यहाँ पे अलाउ नहीं है। यहाँ पे भी नहीं कर सकते यहाँ पे। तो हम जस्ट वी आर वर्किंग इसमें क्या है? ये माननीय मंत्री आराधना हम लोग सब समझते हैं। नहीं करेंगे हम लोग करना चाहते हैं। मेरा भी बेटी कौन सी बात आपसे ये प्रचार नहीं कर रहे हैं हम लोग संभाल आपको अप्लाई करना बंद करो आतंकवाद। मणिपुर में हुआ पर आके निकाल दिया गया। मैं राष्ट्रीय सचिव हूँ, महेश्वर मेरा नाम। तो मैं क्या बोल रहा हूँ, सबको मालूम होना चाहिए एक व्यक्ति को मारा गया है। एक उसके लिए दो प्रोविजन आप इसको बंद कर लेते हैं, इसको बंद कर लेंगे। सर थोड़ा मैं बात कर रहा हूँ ना, आप इसको बंद कर दो। कोई नहीं बंद करती। भाई साहब मान लीजिए प्लीज, ऐसा नहीं करेंगे, ऐसे आप ना समय लगता है। कोई नहीं, हम लोग कर दो ना। और एक 6 महीने का बच्चा थोड़ा सा हमको 10 मिनट वॉक करने दीजिए ना, इस रास्ते इस पर पे। यहाँ पे उन्होंने मना कर दिया ना। अच्छा कोई बात नहीं, तो पुलिस अपना काम करेगी। चलो यहाँ से मेरा नाम महेश्वर है, मैं राष्ट्रीय सचिव नेशनल सेक्रेटरी हूँ। हाँ उस दिन पोजिशन कोटी का लिखा देना यार, कोटी का लिखा दो, कोटी का 11 मंदिर की कोटी है।
हमारे रामेर रास्ते सचिव पार्टी का यहाँ पे इकट्ठे कहाँ हुए कोठी पे मंत्री जी को रामदास ठावले जी केंद्रीय मंत्री ठावले जी रामदास ठावले जी भाई साहब नहीं उनकी भी मुझे तो परमिशन थी बात थोड़ा सा ये था कि कल इंसिडेंट हुआ है तो नंबर वीडियो नहीं बनानी सर नहीं कर सकता Down, down! Down, down! Down, down! Long live Manipur! Long live Manipur! Long live Manipur! Long live Manipur! Manipur के सकम! Manipur के सकम! Manipur के सकम! Lupi yang ada kutaba kutina ku teris ke tawang! Galinde! Lupi yang ada kutaba kutina ku teris ke tawang! Galinde! Long live Manipur! Long live Manipur! Manipur के सकम! Manipur के सकम! Manipur के सकम! Manipur के सकम!